ꯐꯨꯔꯨꯞ ꯑꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯛꯄ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯑꯐꯕ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯋꯥꯔꯣꯜ ꯁꯟꯗꯣꯛꯄ ꯑꯁꯤ 2019ꯒꯤ ꯁꯦꯞꯇꯦꯝꯕꯔꯗꯒꯤ ꯍꯧꯔꯛꯄꯅꯤ 2019ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯩꯅ ꯑꯥꯒꯁ ꯐꯥꯎꯕ ꯂꯦꯞ ꯂꯩꯇꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯖꯣꯛ ꯅꯣꯛꯐꯗꯤ ꯀꯥꯟꯅꯗꯕ ꯐꯔꯦꯡ ꯇꯨꯔꯦꯡ ꯁꯥꯏꯀꯣ ꯇꯥꯏ ꯑꯣꯏꯕ ꯉꯥꯎꯇꯪ ꯐꯩꯇꯪꯒꯤ ꯑꯗꯨꯒꯨꯝꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯔꯣ ꯂꯥꯏꯐ ꯑꯣꯏꯔꯣ ꯑꯩ ꯊꯥꯈꯤ ꯍꯣꯏ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯍꯧꯈ꯭ꯔꯦ past is past ꯍꯧꯖꯤꯛ present and future ꯈꯟꯖꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯏꯅꯤꯡꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯋꯥꯔꯜ ꯀꯜꯆꯔꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯃꯠꯇ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤ ꯂꯝꯈꯩ ꯀꯪꯂꯩꯄꯥꯛ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯃꯁꯤꯡ ꯌꯥꯝꯍꯟꯅꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯂꯤ ꯅꯤꯁꯥꯒꯤ ꯄꯥꯛꯇꯒꯤ ꯂꯥꯞꯅꯕ ꯑꯃꯗꯤ ꯅꯤꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯑꯩ ꯍꯣꯠꯅꯔꯤ ꯑꯩꯒꯤ ꯐꯨꯔꯨꯞꯁꯤꯡ ꯅꯤꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯏꯅꯥ ꯂꯥꯏꯅꯤꯡꯒꯤ ꯋꯥꯔꯣꯜ ꯁꯟꯗꯣꯛꯏ ꯑꯩꯈꯣꯏ ꯁꯂꯥꯏꯇꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯩ ꯋꯥꯔꯣꯜ ꯂꯦꯞꯂꯩꯇ ꯁꯟꯗꯣꯛꯏ ꯑꯗꯨꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯚ꯭ꯌꯨ ꯂꯥꯏꯛ ꯀꯅꯥꯝꯇꯅ ꯀꯃꯦꯟ ꯄꯤꯕꯤꯗꯦ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯦ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯑꯗꯨꯒꯨꯝꯕ ꯖꯣꯛ ꯅꯣꯛꯐꯗꯤ ꯐꯩꯔꯦꯡ ꯇꯨꯔꯦꯡꯒꯤ ꯂꯥꯏꯚ ꯊꯥꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯂꯥꯛ ꯌꯥꯅ ꯌꯦꯡꯈꯤꯕ ꯑꯗꯨꯝꯅ ngasi aina ina laningi waro santukba furup kansi sanami lani yokatsi haina wari santukba sida miyamna soibu uning thokot pio miyamna soibu support tobinamni sinjari video si ipung khudimangna laisa khudimangna share tobinamni sinjari yai pare